Ngarang ahigdagi hauduna lamdam asida lairiba kaithel sing shutdown tawkhibana khoiraman kaithel yauna district singi ima kaithel sing khuntak lansikre miyam punbagi chang singthaningai oina hanthakre. Ngasi ayuk pung 6 lom taba matamda NSN IM ni chingnaba singa Assam Rifles ka khut thoknakre. Assam Rifles ki jawan ama asok apat nangkre. KCP-MC Progressive na ngasi ayuk pung 6 tagi Manipur pumbada kaukiba pung 15 gi General Strike santi oina chathari. COVID-19 na piba chaithengi marakta General Strike na miyam gi mahausa gi punsida chauna akaiba pikre. Miyam tinba mafamdagi lapthokna leiba haibasna COVID-19 dagi ngakthoknaba khwaidagi chunaba pambaini haina Manipur gi Governor Dr. Nasma Heptulana phongdokre. COVID-19 lakshinaba lengak na lokhatpa khongthang amada Manipur Secretariat Chief Minister Secretariat yauna lengak ki loisang singda visitor sing changbada khudaktagi athingba thamkre. Malem gi oina mi painariba COVID-19 gi laichet asidagi ngakthoknaba Manipur lengak na lokhatliba thorang kayada mateng pangnanabagi-damak desham amadi AIMS ki mihut chamana saba task force ama semkre miyambu laichet asigi matangda hena wakhal tahananaba lengak ki pukling chingshinkre. COVID-19 gi matangda lokhalakpa khongthang amada ghari gi akoiba mafam singda leiba school singda quarantine facility sing thamnanabagi-damak laukthokhiba adu yaba ngamloi haina ngasi maitram gi miyamna UNACO school maitram solon sinduna khongjang changsinkre tungda police na solon silamba adu thugai ki ngarang su Harvard school da maikai adongi miyamna facility asi thamba yaroi haiduna irang hauki. Ngarang nungthil pung 3 rom taba aduaida Imphal More lambi da leiba khudeng thabi check post sa kunsuba Assam Rifles na akaknaba paw ama fangbadagi More rom dagi thoklakpa silver machugi Maruti van ama check tawbada maidan bora manungda haptuna puramba lupa crore ama lakh kunganithoi romgi mamal oigadaba brown sugar di chingnaba packet 62 ga konana nupi ama faraba nupi adudi journey kaising chahi 93 mapuroiba sasangmi kaising kawi urkhul district ki Chatrik village taki ni hairi. Coronavirus malem gi tongan balaipak singda ngasi faubada sian kiba apunma missing lising 13 ga chahunga marfudra mapan yaukiba ga loinana confirm case lakh ani lising hubudra mangaga chambri kuntra mari yaukre aduga COVID-19 na nabadagi fagalakhiba migi masingna lising marfuga nipan ga chani ga 83 oike India gi oina hojik faubada mioi manga sikhiba ga loinana confirm case na chani ga hubudra mathoi oiri aduga fagalakhiba masingna kun ga humdoi shukre. Khori roll sandok klok wangjing na sinduna ngasi malem gi khori roll gi numit thoram Thobal district ki wangjing lamding da leiba Royal Academy gi sanglenda pangthokre wangjing dagi leikhidraba saknairaba kabi sambaduram Nandakishore gi punsi gi maramda nainaba lairik fongba amadi saireng saidinabana thoram adugi mapum oiba saktam oiki.